Somorjit khut thaba yaobasing masa masana sengdorakkadabani lipun mari leinaba khudingmakta warning tawrakli. Somorjit khut tharakibasing leibak miyamda masa masana lale haina sengdoraktrabadi miyamna para tambirasi haina lipungi General Secretary AB Elangbamna thadorokpa cherol amana phongdorakli. Kokomina sinduna ngarang miyam humna pangthokiba leingakta miyamgi wahang khongchatki loisilakpada pamdaba thokdok khara thokibadu thamoi songna nungaitaba fawi haina palladuna cherol asina hai. Kumjali singani kunumdogi May 3 ngasi fawba chenkuki narco terrorist Singalan Tengnabada, Kokomina Achoba Todanglo Dunalaki, Lipuna Sungasi Fawa, Kokomagi Taboxing Sogutun Lakli, Lanjena Dunalaiba Tawai Kubak the Haptuna, Jursan Purda Labor Maite Miam Amabu, Putorak Pada Amadi, Moregi Miam Putorak Pada, Kokomigi Tomisuna, Haktengna Surgaki, Haujik Satribi Ehosi, Achumba Maike de Puraknaba Kokomina, Nasi Power Lipton Honari, Ehosi, Kanana Kamdon Maka Santa Libano Habadusu, Kokomina Miamda, Kudombi Tindun Takli, Dialengaki Toxilamana, Manipurgi Irangosimaka Santan Mani Habisi, Miyamna Kangnari, Indiana Yoktuna Tamliba, Boxi Armina, Manipurda Laiba Yellow Singda, Onsin the Chigli, Jingdan Tankul Isil No Singda, Amuk Onsili, Aikoi Masel, Hatuk Nahanba Amadi, Yellow Missing Mutat Pahibasi, Indiagi policy workly. Asuk Yamba Lurabatan Pamasida, Aikoi Masel Gimarak the Palm the Todok Tolk Pasida, Atamnana, Tawinsin Ama Yaurabra, Habig Chingnabali, Haina Paladuna, Cherol Asinahai, Laibaktiva Todo Uda, Asokapan Nankiva Desamgi ex-president, Mayangbum Somorjit, Hek Pokminaba Mayambasu, Kuki narco terrorists in Hatok Pikrabani, Ahinung till night and Miam Kidamag, Chen Chongjiri, Mahiro Luchingba Amada, Kut Tarakiba Todo, General Kudingba, Langanga Tubumatam the Putortuna, Logi Matungina Cherak Pigadabani.